KUKI KHUTLAI PAIBA SINGNA Phajinkhiba Meecham Taruk adu Athuba Matam Da Thadok HAIBA demanda DHANAMAJURI College Teachers Education Trainees Union na SHINDUNA ngasi College ASIGI gyata KHONGJANG CHANGSHINKHIBAGA LOINANA KHOLLAO LAOKHRE KHONGJANG aduga mari lainana Union ASIGI General Secretary Ningthau Khongjam Hema Chandran hai KUKI KHUTLAI PAIBA SINGNA Phajinduna thamliba mioi taruk asi kannaba lengangna khongthang amata lokhatpagi mami tadriba asi laibak thibani ngasi leibak sinba thungna pangthokliba angang singi numita harau tayamna saru yajagadaba angang singadu KUKI KHUTLAI PAIBA singna phajinduna thamkiba asina lamdam asida numit asi pangthokpagi wahantok leite Laingak amadi mari lainaba khudingmangna mioi taruk asi rescue taunaba Athuba Matam da hotnabiu haina bahangna makhatan appeal tawrakli Khongjang aduda saru yakiba Union ASIGI Finance Secretary Masi Panmaina hai KUKI KHUTLAI PAIBA singna phajinduna thamliba mioi taruk asi phadanungda thoklabade madugi tekcha kanana pugani mioi singa se kanabagi damak miyam khangna khongthang amata lokhatriba si karigino Athuba Matam da mioi singa se tekta kaidana thadok pirau amade mari lainaba singna su makoibu rescue taunaba mathau taba action Dingmag Laukat Piu Haina Mahang na Pongdoki. Jiribam gida koigi nungai taba thok thok kibedo angang sing Phajinkhiba amadi moi family pon Phajinkhiba adugi mayok ta koi sarkar sina ngasi bok ta karim ta tawdana koi tumin election ba koi mi sing do kan ba khot pagi wari som ta khangde mayam ta som ta khangan da bida tumin election ba se koi ni yaning de na ngasi gi je sinja bani aduga akoi ngasi si ju 14 November koi children's day ni ngasi je do angang sing duna ngasi koi na tum phajana leijaga da ba matam sida harau ta yamna koi ang masung mama na bisinga pun na sana dan leijaga da numit da sida koi musmain phajal le adu dinga si je koi si pangtho bai kai artha leiga doino haibdo simaju sarkar da hangjaningi aduga moina yaraga di koi si solution nama porangna ba dagi rescue tauna ba gi mogi yam speedy oiba kaino mogi koi sinbirak na ba kaino koi gi site gi simtang thamjani akhoi Jiribam da thokiba lebak thiba thodok to da angang ahum nupi ahum maran leijadaba yam innocent oiba aduguma truk tu phajindana hojik moi karamba phibam da leram gani adu khanbada akhoi thamo yam soi aduna akhoi union su sarkar da haijaningi sarkar na karigino hojik pau tumina leiri base moi ngonda rescue gi thabak paikhat pra adu tumina moi leiselnaraga angang singdo siba naba thorgadi kanana daita pugni asigomba phibam sida akhoi tumin leibang amroi lebak miyamna sangsta miyamna paikhat pa thabo makhaida akhoi saru yajagani support taguni